ISTV Poming Tabidu Singo Taram Nokcheri, Ahmad the Murubu Pau. Nupi Lal Ningsing Torma Pumkia the Pangtona Gray, Tona Fabi Imas in a Pamzer Matabak Sing Tabuk on Topatanai for the Haina, Jim Minister of Fondo Gray. Combined Force ka Kutona with the Lake Devani, Haiba Omgi Marunda, Ama CC High Secondary School Gi, Mahiro Eramlay. Amadi National School Games Sepak Takraw Championship the Manipuri Ginupamacha Amadi Nupi Masagi team semi final Jangle. Pausing Sandona Pijari. Humudra Mari Suba Nupila Ningsing Toram Ngasi Mapam Kaya the Paksan Pangtona Gray. Mapung Toram Manipur Sarkana Sinduna Nupilal Memorial Complex the Pangtoki. Toramadu Chief Minister Okram Ibobi Singh, Deputy Chief Minister Gaikangam, Education Minister Werangtem Okendro, Industries Minister Govindas Kontogzam Amadi, MLA Sursandra Lenana, Imphal West DC Young Namarueba Muykiana Sargaki. Nupilal Complex the Labor Ima Singing Ningsing Kuam the Laysukatana Miamni Kaikunavasu Utki. Gaikangam na Fondo Kibada, Matam Amada Imasina Lokiba Taudangadu, Sing Tabada, Loiban Nairoidaba, Makoigi Katukpagi, Tauna Sing Haiki. Makoina Mangzerumba, Tabak Sing Adu, Nasigi Mirolna, Mangpong Nanaba, Honamina Si Haiki. Chief Minister Okram Ibobi Singna, Lising Machamapan Supna Mari Amasung, Lising Machamapan Kuntramapan, Chahi Ani Asida Tokiba, Nupilal Gitadok Ani Asibo, Ikai Kunaba Utpoina, December Gitang Tarani Toida, Sahi Kudingi Tauram Pangtok Tunalakle. Ngasigi Mirolna Ima Singi Matok Tamjabagaloina, Makoina Pamzerban Sing Adu, Tabakta, Ontongana Bohona Minasi Fondoki. Bharatya Tairaya Singa Laiva, Nupi Singa, Damdamnava, Wagani Amasung, Malengi Nupi, Oivi Singa, Damningai, Oigani, Haisi, Haidani, Manipuri, Imaigan Sing, Nupi Singa Lauriva, Taudang Singo Koina, Ikai Kunavan Free. Amadi Makoy Damak, Ecoina, South Sabam to E. Haina A. Haidari, Aroyuda, I have na Haining Madi, Nasigi, Miro Nupi Kamrupna, Kamduki Magan Sing, Aduki Pidam Induna, Saman Pi, Penabagidama, Nahonana, Katoko, Loinana, Ponavana, Numit Asi, Balan Tawgi Maruiva, Bandam, Hangan, Ambani. Tungda Thoramasiga Mari Lenana, Nupilal Memorial Association Amsung, Nupilal and Kongjom War Memorial Society na, Numitsiga Mari Lena Badramasu Utki. Kunithoirak Suba, Nupilal Ningsing Lamjel Pangtokre, Lamjeloi Chatruk Supna Omna, Nupilal Complex Tagi, Kanglup Omtokna Kaidoktuna, Singjame Supermarket Fauba, CNK. Chahi Contramangatigi, Nipumari Faugi Kanglupta, Hidam Bandana, Tiam Konjil Awang Lekaina Ahanba, Sahi ni Pumanga Degina, Yankai Mafan Fabuki Kanglupta Kangabok Awang Lekaidegi, Saikom Ongbi Divesinina Ahanba, Jahi Humpu Mataki Kanglupta Kongjom Degi, Tokjom Ongbi, Ivemal Devina Ahanba position Taki. Singjamai Supermarket Pangtokiba Achamba, Tauram Amada, Makomutang Taraba Singa Kudolpot Pidune Kaikunabasu Utki. Laima Kona Sinduna, Nupigi Numit Thoram Koirengai, Asan Bigeda, Pangtoki, Thoramadu Haikurizam, Apun Banupi Lupki President, Nomaitem Ongbi, Banu Lema, Santi Raksa Women Welfare Association Asan Bigagi President M. Chamure, Laima Kongi President M. Surita Amasung, Mutua Museum Gi Director Mutua Bahadusu Sarugyaki. Manipurgi Lamkai Masak Narang Amadi, Nasi Habasida Akangikiana Wanganki. Manipur People's Party Chanura, Marupnasu, Humbudra Mari Suba Athobi Ima Singi Ningsing Numitoram MPP Office Pangtoki, Tormaduda Partigi Senior Leader Dr. L. Chandramani, Partigi President and Sobakiran Amadi Atiluchimbakia Susaryaki. Humbudra Mari Suba Nupilal Gitoramasi, Lamlongai Yaifa Taudanupi, Lupna Susinduna, Lamlongai Community Hall, Mantripukri the Pangtoki, Tormaduda Women Welfare Association President W. Bormani, Nupilal and Kongjom War Memorial Society ki Secretary Y Indrani Susargyaduna Laikidrabi Ima Singi Mapamda Ikai Kunaba Utki.
Nupilal Ningsing Numit Observation Committee Jiribam na susinduna Humudramari Suba Nupilal Ningsing Thoram Jiribam Town Hall da Pangtoke Thormaduda ADC Jiribam Y Ibayama All Jiribam Maira Paibigi President A Susila Wasaki President Naurem Ongbi Nibarani Jim Falgi President Mema Jim Waki President Jini Susargyaki All Assam Manipuri Women Maira Paibi Coordination Committee Kasar Assam Susinduna Poila Full Community Holder Nupila Ningsing Thoram Pangtoke Thormaduda Committee ki President S. Jayanti Nipko ki President Karam Sunil Neso ki Sinam Prakash Manipur ki Sahitya Parishat Assam ki Vice President Saroj Kumar Sharma Manipuri Diaspora Assam ki Dr. M. Santi Kumar Horeshwar Devesu Sargyaki Joypur Kasa Assam Amadi Sonai Kabo Ganstachu Nupilal Thoramasi Pangtoke Rupmahal Theatre Nasu Nupila Ningsing Numit Kamari Lenena Sahi Kudingi Utuna Lakpa Lila Ngasi Yankai Mari Raksu Boina Theatre Asigi Auditorium da Utkre Lila Asi Laikidraba Mayang Lambam Biramangorna Irambaga Luenana Oina Biramangorna Lamjing Lam Takne More desu Khanong Pok Apunba Nupilov Nupi Kunai Chokot Lamjing Love Muslim Development Association More Minority Women Development Society Morena Susinduna Humudramari Subanupila Ningsing Numit Kondong Lairembe Haraubung do Pangtoki Thormaduda Khanong Pok Apunba Nupi Lupki President T.S. Ibemal Laima Nupi Kunai gi President T.S. Jamuna Minority Women gi Jubeda Begum Muslim Women gi President Meharani Begum Susargyaki Laikidraba Ima Singi photo da Miyamna Laisu Katunai Kai Kunava Ullaba Matung Minute Ani Tumina Leptana Wawatsu Pongdoki Tarungi Sarukamoina Nupi Singi Oiba Lamjen Saputu Gaibina Chingbasu Pangtoke Nupilal gi Thoramasi BJP Mahila Morcha Manipur Pradesh na Susinduna BJP gi office da Pangtoke Party ki President Thonogum Sauba Mahila Morcha gi President Ibemcha Yauna Miyokana Sarugyaki Thormaduda Dr. R.K. Ranjan na Haikibada Nupi Sungna Matamamada Hokiba Iho Aduna Ngasidi Manipur gi Puari da Mayak Sang na Idun Lehore Thona Pabi Ima Sing Adun Laukiba Tagdang Adu Singthabagi Loiban Nairoi Fongdoke Reason of the province of the issues in the Kakin is the neighbor. For a Sermasi, like research the way I'm critically researched of this in the Manipur Nupilan something that for people. Masiki, Laiva, Lungi, national formation of the society to be uprised or no, Lady Nupisan to be Magi role to Party ki President T.H. Sauna Nupila Ningsing Kubom Oina Nupili Sing Kayana Punba Changada Bamapamama Sangot Bamatautare BJP na Sarkar Pairabadi Masigidamakta Achobo Taudang Logan have from Pongdoki. Chief Minister Walibadana Kudimasia Kahasigo Ponina, take Chamaga Tare Tarasuena, Kaito Sige Sagar Sina, Nupisin Sige, a quite Mata Arumala. When the Torina, was it? Samla Saragari, so the part of the See, I like the Kaluba, you are the Queen Sour of this wood. Hey, and was it has to make a plan, Ilio, the Pia Malatori, but Havasi, Kanana, Gigel, swimming. The Pila, yet over. Statue, Nigi, statue, statues, Haraman, Makadura, Makano, Chamilana, Saragi, voice, heat from the voice, and then Shaman, past and Nupila Mams, you do it, something complex with the Tamina, it's over Matamba the Kadi, you will turn upon the day. Mado, BJP na Palapamatam, Mukta will go in Waiwa. Mudramari Suba Nupila Ningsing Thoramasi Nupilal Observation Committee na Susinduna Thamiban gi Thau Ground su Pangtoke Tormaduda MKL gi Vice President Yumna Mema Chituwa gi President Maibam Purnima Kangli Fak Lamjing Apunba Lupki Vice President R.K. Tampasana Poiri Lemarol Maira Paibi Apunba Lupki Vice President Soraisam Mema Amadi Wasaki President Ibetombina Chingba Kayana Sarugyaki Miyamgi Luchingba Kayana Wangang Kiba Thoram Aduda Social Scientist Dr. Dhanavir Laishram na Fondokibada Ahan Mamsung Anisuba Nupilal Loilam Sandopa British ki Mayokta Sonakibani British na Manipur Thadoktuna Chat Krabasu Anova British ki Saklon Loba Amalayuna Hauzik Makogi Mayokta Ohum Suba Nupilal Chatari Irom Sanu Sarmilana Chai Tarahum Doi Chara
हेलबसु इंडिया की फौनाइबसिंग ngasi fawba tabidana leri ahanba amasung ani suba nupilal khoirambal kaithaldagi hokibane ngasi di kaithel thugaraga imaibel singi marakta sarkar pairibasingna rajniti sanaduna lere ahum suba nupilal asi kaithel fambisinga saru yarabadi mai pakni haiba wapam thamke Manipur gi ning tamba mangaga sahib singna mogi makut changi basigi nuai ta bama ani subada sahib ki madata lan hawedana lupa lakh ani makhai gi fine tawgoda Manipur gi ning thongna lupa lisinga kai thi gi bagi koisong na bama ahum subada matamda nongmai ka pa yabasi samri mu akoi gi khutta lerambadu lokhat khiba disam to giba aidi khulai thado hangi bagi koisong na bama sumaina magi songingba ning tamba magi bagi songingba sina Kondanda nupa sing pha pundra tanarakpa adidagi nupa sing da paisa pidana minai dona season narakpa force leba adugi mayokta ahan binu pilan se hogibani aduna masida hori bi yokse loilamgi mayokta ni haibadi British ki sahib ki loilamgi mayokta ni ningthogi feudal system ki mayokta ni ngarang KNFP amadi combined force ki marakta nomai kamnapni haiba thodokta laikidraba miyoi ahum adugi manungda class 11 tamba mahiroi ama yawramle pungni funifan gi manungda asribagi imung manungda matik chaba kheti poron pidrabadi akanba khongjang sangsilagani hari laikidraba mahiroi adudi khaimintang ki bijen sahi taratruk apokba thangkhotin let ke haijang village tagini hari atopa ani aduna lal haukip chahi kunmanga apokba laikidraba thaiki haukip bongpal khulen psycholat haukip chei kunmanga apokpa psychotin thang bi boljang village tagini hari pawasin makata raduna khaimin thang kipgen hauji cc higher secondary school da class 11 tamba mahiroini mahakut festival loirba matungda hata dalaiba barhagi yumdagi mayumda lawyeba lakibani ngarang ayuk pijam setlaga bongpal khulen da chatkibani aduga mokta camouflage setlaga siduna lerambani haina imung manung phongdorke Kamintang Kipgen combined force na minung si yaugana hat kibani haina phongdok pagaloina KSO Sadar Hills amadi KSA Sadar Hills na punduna JSC semle laikidraba mairoi asigi imung manungda pungni phunni pangi manungda lupa lakh tara pigadamni imung manungi miyoida chanaba thabak hapkadabni natrabadi akanba khongjang kaya sangsin gini haina moktal leramba kukiluchingba amana ISTV news ta phongdorke Sigi matang sida koina haiba matungin na government na tamsana ex gratia khangde koina demand to riba mayam se fulfill to regadi koi student proptegi any kind of agitation koina to khani haiba ban khangde kare khangde according to the situation we have to impose all kinds of any kind of agitation and this ex gratia should be given to the dead family within 14 hours. Malemgi ani subalanjaugi matamda Prithibigi Allied Force na semgalamba Manipurgi Koirengai airfield ase state asigi ani shuba airport oina semgananaba Ministry of Civil Aviation na Manipur Sarkar da haijarakpal leragasu Chief Minister Okram Ibobisina ayaba PKW Protection of Agricultural Land and Natural Resource Organization na thagat phongdorkli Nupilal Numitka Mari Lenana Rupmal Theatre na Sanaba Yankai Mari Raksuba Nupilal drama ISTV na live telecast togduna miyamda yengangani hari All Manipur Art and Culture Students Union Amaksuna Sinduna Nupilal gi Thorong Mari Lenana Nifalak Suba Ima Singidamak Haina Mington ba Thoramama Zen Manipur Dance Academy gi Auditorium Hall da pangthokre Amaksugi Maruba Myoikyasu Thoramadu da Saruyake Nupilal Ningsing Thormasi Manipuri Literary Society Imphal Susindana Manipur Hindi Parisat Pangtoki Thormaduda Laikolgi President K.S. Subadani Social Welfare Department gi CDPO KSS Subadani Amadi Society Asigi Han President Oiramba NG Ekasinina Thorama Pusingani Saruyaki Thoronga Mari Lenana Saireng Saidanabagi Thoramasu Pangtoki Kongpal Nauribum Lekai de Lebe Sorakaibam Ombi Chandrajini Lemagi Yum Ngase Ayu Pungnipal Kare Helapada Mai Chakre Mai Chakpa Aduna Maramoidana Lupa Lak Tara Rongi Malchang Mang Takre Hari
Fire Service na matam chana laktana mai chak pakal hobudagi makatana ka hena amangata thokidre hairi. Thangiban Kendra Development Organization Takdogi Mari Suba Foundation de ngasi Tangal Bazar de Leba Kalivari da pangthokre Tormaduda MLA Joy Kishan member Jelengnong IMC ki councillor Purna Chandra amadi Nutan Chandra yauna miyukyana saryaki Takdogi thabak thoram utpa calendar amasu miyam da release tawki Agriculture Scientist ki exam da makok thongna mai paglaklabi Kendra sigi miyoy anidasu kudol potpidne kai khunaki Takdona Sinba state level debating competition ki makok matang tarabasing dasu kudol pot sinake MLA Khumukcham Joy Kisan haikibada Kendra asi hena chapana naba pandam da takdo asi lingkat kibani jati kayana khundaba lamdam asida aikoi puna nungsi chanana himinaba mathoktai miyam gi damak pakalak pathabak thoram singda praja singna mateng pangbiyo ba wafam thamke peace progress and unity shanti oema aduga tension mama tension ma aduga region ma no haiba thamba panabda likitiba du usimau tago namadu tap chana adum tension ha du che ko thaja bole je mashi muktal lepi de ste na se masfek and khum sana bichunduna ma suba tago ki foundation de pangthok pada ken asoba tago ki achievement ma ama lok to pangam bai do oina ba khoi puna mo nan nasi aduga allaman imai puna mo tasu ehna hena kanba thona leina thawai balje hena chapana ba ona jagena Itai Kuno Government High School da ML subject takpina namba ozalai tabana mathang sahi da pangtok doriba class 10 gi parikya da Mahiroi Singh pass tauba ngamloidra haibagi akiba leire MSF ki Vice President RN Koireng na luchingba timamana pawmi singaloina na chatuna Itai Government School gi fibam yangsin bada oza leiramdaba thengarki Vice President RN Koireng na haikibada Education Minister Masana Itai Kuno Government High School asi residential school ama onduna Mahiroi Singh da kana bakaya piragani haikiba wafam madu thabakta ontona na ba phongdok pagaloina na hariba wafam asi thabakta onthok pangamdraiba maral siki Manipur da Haujik Siang Tanglibasi Food and Civil Supplies Department amadi Nomoi Paiba Mayam Sayan Ngaina Duna Huran Badagini Haina Maoist Communist Party Manipur gi Secretary Publicity and Propaganda Nolan Maitai gi Cherolamana Maral Sirakli Haujik Manipur da PDS ki Cheng Miyam Fangnade Manipur da Chengi Potok Hantarakiba Asi Khwaidagi Maruiba Maramama Hairagadi Loktak Project Asina Maram Oiraga Amadi Itai Various na Manipur gi Layau Laiba Mafam Amadi Ising Manung da Lufan Kiva Agricultural Loisang na Matauning Tina Taroktaba Lunana Agricultural Product ki Maike Lepa Ngamdabasing Asina Achobo Maram ni Hairi Haujik Manipur da Thoksariba Potokasina Manipur Miyam gi Chahi Amagi Sagadaba Cheng Konabangamdri Masagi Chengi Potok Konadaba Mapamda Right to Food ki Makada Cheng Chingsin Bahibasi Matautari Haujik Leriba Pibam Asina Mapalamgi Cheng Laubahibasi Marueba Wapam Maoidi Mapalamdagi Cheng Puslakpa Asina Manipurgi Lomis Singda Subanomba Tantava Fauli Haiba Wafamama Pongdong Narakbasi Achumba Manba Wafamni Adubuta Siang Chumlaba Wafam Amadinate Manipurgi Lairaba Lomis Simi Miyamgi Laibak Nong Damasi Mausagi Kalna Hujik Suleple Maramaduna Lomi Amana Chahi Amada Ising Ichang Nangba Natraga Ikang Tokpagi Awaba Mayoknari Masig Matakta Low Uramdai Ising Ikang Mayoknaba Loklamdai da Ichang Mayoknaba Awaba Kaya Tangari Kwaidagi Maruena Potok Marang Kainaba Honabada Seasonary Bahar Singasi Agriculture Loisangna Awomba Mamalda Matamchana Haukibachahi Kun Henba Asi Fangandana Lakli Department Tagi Ningtam Amasung Kalengi Marumarang Kara Lauraga Miyamda Karayan Toklaga Laumi Lupni Haina Lerambangaktin Haibasi Hangatna Yang the Uva Pangani Manipurgi FCS Loisangdagi Mangliba Chiangasi Taubangamba Akal Tau Mayamga Loisang Anisiga Manaduna Huran Minabani Maribak Ningbagi Mingda Hural Liba Cheng Sing Asi Infal Mayol de Laiba Cheng Yonba Mitop Miancha Sanjau Paiba Sing Dukanda Loina Amok Yonsilaktuna Mitop Singbu Hena Sanjau Paiba Oheli Mitop Miancha Singbu Sanjau Pailiba Sing Asi Aduna Amok Leitok Laga Yelomi Kananabagi Wasu Amok Nganglei Maribak Maraibak Tiraba Manipurgi Miyamdi Ahomba Mamalda Fangadaba Cheng Sing Adu Mitopki Kutangdagi Atangba Mamalda Leiduna Lairaba Miyambo Awaba Amagi Matakta Awaba Polum Tangali
thawang asi lairaba miyamgi ichupani haibasi achumba wafamni ani suba nupi lalgi watokna manipurgi chengbu mitop miyan chasina mapalda puthokki badagi thokpa lalau amani aduga hauzik aikoigi mangda tariba wafamna mapal lamdagi pusilakpa cheng singasi miyoi kharana FCS ki officer singa manarga mitop miyan chasingda cheng yonchinduna miyamgi ichuppa gi wafamne haiba wafam thamle Manipur gi ngamkai sambal gi iho marakta lup asina lairba miyam gi phangpham tokba seng phangdaba asig mayokta akanba iho changsen lagani kakpham thokpa sing adu leiba kini hairagadi kakpiyo adubu kakraba matungda lemoriba adudi lairba miyam da phanganbiyo hairi Agriculture Department na RKBY amadi Rainfed Agriculture Department project makada Senapati district ke Kangpokpi subdivision gi manungda lairiba tongan ba progressive farmer humpuromda rabi crop ki damakta thagadaba marumarang amadi khusukulai kaya ngasi yanthokre sanjen thongda laiba department asigi complex ta pangthoki batoramada director Samukabui director Samiti M Gojendro project director Atma Senapati Y Ranjit amadi Subdivisional Agriculture Officer Kangpokpi and Ratan Su Sarukyaki. Tharomgi Sarukamoina, Lomisingda, Rabi Kropta, Thana Bahangamaru Amadi, Hawaii Truck Loinana, Haryangna Ati Polum Kaya Yantoki. Tharomaduda Wangangladuna, Director Samiti M. Gojendro Amadi, Director Agriculture Samukawina, Ngasi Piriba Polum Singasi, Niom Chumna Sizinaduna, Potok Marangkaina, Putongna Nabahonamine Sahabu Wapam Hongdoki. Manipurda may mo pagpuma tamda so pagtunggang lobyo karigubak singnabak pagibak negatare ko sa department digi kang ay gipautak norga punas habyo may natinda la pamatamda so ko department gi expert dai garang ayu pung taret lom tabada andro kuno tarong thel dal leba Paida hai kongda chai kuntramanga dagi nipurom phaubugi lengwegedaba nupagi asiba haksangama leramadagi yaripok police na lokalaga masak maming khangnona naba Janims ki mokta thamkre asiba haksangadu masada pi thonglamde makna set sakiba Firol Singh manakta taduna leramki masada sok panbagi dakpom leramkide hauji phaubugi oina matokaramna siramlibuno haiba chapchana khangbangam leiri Manipuri State Commission for Women's ke Taret Subomopok Kumon Thoram Imphal West DC Complex ta leiba Kuranga Nayani Hall da pangthokre Thoram aduda Manipur State Minority Commission ki chairperson MA Helim Chowdhury Commission ki chairperson Dr. L Ivetombi Member Rose Wifi Ice Pritesuri amasung Prosecution gi Director NG Test Kumar Susrugyaki Helim Chowdhury na miyot minai Taraba Natragana Masagi Fongpam Tokpa Hak Matpiraba Nupisina Police da Wakatpagi Chang Yamna namely Masana Yadana Nandana Rep Tawirabadi Police da Wakatpa Asina Maraliva Singadu Cherak Pinanaba Kwaidiki Chumba Lambina Habawa from Pongdoki. Recommendation is a compliance report is successful live to handle the Manipur State Congress recommend to the government now reply to they can summon the department concerned and get multiplied section over here saying we have to summon Mamang Tagi Tangkunda Tawal Wang Matabada Tata Magic na Thomadagi Soktuna Siza Hospital da like Narakiba Akwajam Komor Chahi Marifumanga Apokpa Lakidraba Naral Tawal Wang Matabadagi Alase Nasi Yuk Lakitre Asiba Haksang Jenimski Mokta Post Mortem Tonganavatam Krehari Sangmai Turel Nung Langway Pek Pada Atingmatam Libasi Protection of Agricultural Land and Natural Organization Susagwat Lihari Mausagi Kal Potokamadi Nomagi Mangsalakli Belopam Sing Kananaba Akanaba Torang Atumatam the Sarkarna Lokanaba Puning Sing Silakli Writers Forum Imphal na Putokpa Aiba Omgi Larik Ohungasi Nagamapal the Labor Forum Sigi Opista Hanigi President Nomaitem Tombina release Tokre Ngasi Fonkiba Larik Singadudi Aribam Kumar Sarmana Iba cited a criticism Ni Devina Iva Warimachagi Larik Solaba Mari Amadi Ranbir Sarungmamna Iba Nungsibagi Minungsikoba Warimachagi Larik Ne
National Disasters Management Authority की मकादा Disaster Management Institute and Relief and Disaster Management Department सिंधुना निमित हुमनी की ओइबा Disasters Management की Capacity Development Program Hotel Imphal Pangtokre Thormaduda Chief Secretary Principal Secretary Imphal East Senapati Ukrul na Chingbagi Official Kaya na Susarugaki Hayang Om Subunimita Imphal की tongan ba mafam marida ayupung mapan makaidigi Taramathoi Makai Fauba Mock Drill Utkadori Mafam Singh Adudi Anand Singh Higher Secondary School Janims DC Office Amasung City Convention Dani Hari Hauzik Sanabagi Pawamuk Tamzari Rasigi Sanabagi Pauda Sahi Taramapan Makagi Nupamachamadi, Nupimachagi, Yankai Mapul Suba National School Games Sepak Takraw Championship ta Manipurgi Nupamachamadi Nupimicha semi-final changle. School Games Federation of India gi miyang makada Youth Affairs and Sports Department Sinduna Kumalampaki Indoor Stadium the Chathariba Championship asigi ngasi sanikiba Nupamachagi quarter final match singida Manipur na Gujarat pu thangna set ahum sinoda maitiba piki Andhra Pradesh na Odisha bu, Nagaland Delhi bu, amadi Maharashtra na Assam bu set ahum sino ahumama amadi ahum sino da maitiba piki. Nupi Machagi quarter final match ta Yumbu Manipur na Andhra Pradesh bu thangna na set ahum sino da maitiba piki. UP na Punjab bu, Delhi na Rajasthan bu, amadi Nagaland na Mizoram bu set ahum sino ahumama amadi ahum sino da maitiba piki. Hayeng Tilpung Ani Tabda Nupa gi semi final da Manipur ga Uttar Pradesh ka amadi Delhi ga Nagaland ga sanagani atopa Nupi Machagi semi final match tana Manipur ga Andhra Pradesh ka amadi Maharashtra ga Nagaland ga sanagani All India Football Federation gi miyang makada All Manipur Football Association sinduna Imphal gi mapal kangjibung di chatri ba yangkai taret suba Sar Surachan Singh KCSI CBE Memorial Football Tournament king asi sanaki ba match ta Citizen Club soibam lekaina UKB Churachandpur bu goal marisino da yamna lakchana maiti ba PK Mai Paklaba Citizen Club ki goal sing adu ahan bahap ki mari suba minute amadi mudram mari suba minute ta Ferran Dona goal ani janki aduga Palmai Rambona kontramapal suba minita amadi Shomi Wangreina Nipunito suba minita goal amam chandana Citizen Club soibam lekaina chawna mai pakpangam kibni hayeng match leiro hairi All Manipur Football Association Sindana Imphal gi mapal kangjibung da sanakiba Ampha Senior Women's Football League for BMC Trophy da ESU Wangkaina NYTSC Okram Chutepu goal ani amada maitiba pikre ESU gi goal sing adu TS Umabati amadi I Prameswarina Kuntramari suba amadi humpumapan suba minute chanki NYTSC gi amatangarab goal aduna El Sanathoina kunmanga suba minute chankibani Nongchup Pana Sagol Kangjay Lupna Sinduna Langjing Kangjibung Langjing Achobuda Chatakiba Ahanba Running Trophy Often Follow Tournament King Asisanakiba Match Ta Chinkayunba Polo Club A Kongpalamadi Mairaba Polo Club Kuyatong Mai Pakre Tournament Asigi Nasisanakiba Ahanba Round Game Match Ta Chinkayunba Polo Club A na Kurai Polo Club Pu Panjil Taret Omda Maikiba Pikibane Anisaba Ground Mairaba Polo Club Kuyatong na Nambul Mapal Youth Polo Club Bibu Panjil Mari Humda Maitiba Piki. Hayeng Ahanba Ground gi semi final match ta Chinkai Hunba Polo Club Ega Nambul Mapal Youth Club Siga Sanagani Anisuba semi final match tana Mairaba Polo Club ka Nambul Mapal Youth Polo Club Ega Sanagani Tha Sigi Tang Kunwathoi Amadi Kunithoi da Chandel District ki Khukarthil Palel da Pangtukadoriba Om Suba State Bobinam Championship Asida Bobinam Association of Manipur da Registrar Tauraba Sanaroi Singna Saruk Yarna Bakhanglakli Sahi Tara Taruk Makagi Manipur Cricket Team Semna Batha Sigitang Taramari Amadi Taramanga da Luang Pokpa Cricket Stadium da Pangtoklagani Club Amadi District Association gi Sanaroi Singna Matamsana Langna Basu Khanglakli Thasigi Tang Kunma Thoidagi Kunma Pan Phoba UP gi Mordabar ta Pangtokadoriba Senior National Volleyball Championship ki referee Oinanaba Manipur gi Romeo Khalle Hairi
Singamatak Young Learners Club na sinduna club asigi tennis court chathariba suba state level open CY LC tennis tournament ke men's open singles ta N Premjit na RK Pritambu Y Lelenjina Bekarbu amadi Saratna Ribaskarbu set Anisino da Maitiba Piki men's open doubles ki sanakibada Brojendro amadi Ribaskar Jurana Tomba amadi Ranjit ki Jurabu set Anisino da Maitiba Piki tournament asigi chahi Taramakagi league round gi sanakibada Rahulna Nishantabu Morambana Bikibu Walterna Charlesbu Bikina Ambarjitbu amadi Yaikombana Gauropu Morambana Nishantabu Ambarjitna Bikibu Morambana Nikhilbu amadi Charlesna Siolbu Maitiba Piki Chaitara Makagi Nupi Machagi league round gi sanakibada Sarmaina Bindiana Laisembibu amadi Sarmaina Laisembibu Maitiba Piki Nehru Yuba Kendra Kohimana Sinduna Nimit Humni Chatagadaba State Level Yuba Kriti amadi Nimit Mangani Chupna Chatagadaba State Level National Integration Camp Ngasidagi Kisamagi Naga Heritage Village da Hokre Haudopugi Thormadada Ministry of Youth Affairs ki Nehru Yuba Kendra Sangathangi Vice Chairperson Kumari L Tilotama Journal Director Jackie Ruiba amadi Coordinator Laxman Chusharga ki Thorumgi Charukamawaina Nehru Yuba Kriti Lising Lisumna Taramdagi Manasu Yantoki Thormadada Wangaladuna Tilotamana Tungi Yumbirel Oirakadaba Naha Singna Apaba Wakalol Kanduna Samaz da Owan Bapuraknaba Honaminisi Haike Hauzik Arubita Moriba Amana Pijari Nupi Lal Ningsing Torama Pumkia da Pangtong Nakre Tauna Fabi Imasin a Bamzer and Batabak Sing Tabak to Ontok Batangai Fade Haina Chief Minister na Fundokre Combined Force ka Kutona Bada Lake Dabani Haiba Ongi Manunda Ama CC Higher Secondary School gi Mahiro Oiramle Amadi National School Game Sepak Takraw Championship of Manipur gi Nupamacha Amadi Nupi Machagi team semi final Chankre Nasi Yonade ISTV Pamatang Strategy Ming Tabu Kudimu